Hello viewers, mayambu Laija entertainment na taram okchari. Mahiroi singi metric amusung kosem exam naksalapana matam sangna film explanation tawjaba ngamjahudre adugi damakta mayamna warobiroi. Matam khara gap leiruba matungda ngasidi yamna phajaraba Chinese movie romantic suspense amusung drama na thalaba movie amagi explanation putuna lakchari. Lobirasi 2020 da Dao Yan gi direction makhada release tawkiba Chinese movie Ugly Beauty. Movie asigi hero na Hecho amasung heroine na Yi Shu. Yu yamna masak TV nupi ama oirami mahakna mahaki kunsuba birthday numitta. Ishorgi maphamda mahapu masak phajahanaba nijarami. Numitugi nongalapada mahak asuki matik masak phajaduna leirami mahak yamna ngaklami. Tobu mahakna phajariba ado tha amadagi henna khanglamde. Thikraba Yuna fajaraba matungda mahaki nuksijaba ado thungnabra thungnadabra habado movie ase makhatana yengminarsi. Heroine Yu piklingai matamdagi yamna masak thirammi. Mahaki ya ado yamna chauraga ano achoba amasu ulami. Mahaki adugumlaba mawong mataw aduda kanamtana maga tinaramde amasung mahaka sanaramde. Mahaki thijaraba sak aduda mahak yamna penjaramde. Mahakna chauraba matungda high school tamningai matam adudasu mayamna mahaki mawong mataw amasung sak aduda laknabirami. Nongodi mahaki kunsuba birthday numitta mahakna tumlamdaida ishorda aibu phajahanbiyu haina nijaduna tungki. Numitugi nongalakpada mahak yamna masak mataw phajaraba nupi ama olami. Adubu wafam ase mahakna khanglamde. Ngasi Yu college kagadaba ahanba numit oirami. Mahak mahusha gumna mahaki ano adu upsalaga college kanaba thoklai. Mahakna ano ado hek upsalubada karigumba amata mayek sengna uramde aduga ano ado hek lopthopaga hena sengna urami madu ubada mahak yamna chamamnarami lambidasu mayamna mahakpu yamna munna yengnarami mahakna classroom mapa yausalakpada class ado hauduna leirami adubu mahakna classroom changsalakpada mayamna mahaki sak adu uraga wow haiduna taramna oi mayamna munna mahakpu yenglami madu ubada mahak yamna ngaklami mahak tumina changsilaaga jiang kaubi nupi amagi manakta phammi hojikti yugi phajaraba aduda mayamna ngauna duna chithi duna mahaki mapham aduda langsilai madu ubada yuna jiangda hangami karigino makhoi mayamna aingonda chithi asi langsalai base maduda jiangna khumlammi maramdi nang asuki matik masak phajai yuna pakhum adu tabada yamna ngaklami mahakna chithi sing ado amamamta lokhatuna hangtoklaga yenglubada love proposal oiba chithi nakta oirami madu ubada mahak hena ngaklami amasung phajaramde khudak aduda mahak haugatlaga washroom da changlammi aduga mahakna mingchenda mahaki sak ado yengjarami mahakna ahanba oina mahaki phajaraba sak ado ubada mahak asuki matik ngaklami amasung yamnasu haraurami mahak yamna thajaramde amarumda mahak haraubagi pankhaisu leikhide Mathangi sinda mahak koridorda laklami mahakpu uraga mataida lerambi mipum khudimakna wow gorgeous beautiful tongan ba phajarba wahai kyama sijanaduna mahakpu thagatlami mahak wahai sing ado tabada asuki matik haraurami maramdi hanadi mahakna thiringai matamda kanamtana mahakpu nungsibiramde madugi matungda mahak ground da laktuna selfie loba horami mahak masana masagi photo du yengjaraga asuki matik haraurami mahakna khanjarami aise kayata phajaraba aimu phajaba se prithivida pak leiramoiko adumna yuna wakhal khalingaida mahaki makhongda bol ama laaga pali nupa ama laptop leptuna mangonda lautuna hairai please pass me the ball nupa adu ubada yu yamna ngaklammi maramdi nupa ado yuna high school tamningai matamda mahaki crush oirami mahak mangonda yamna ngaujarami adubu mahaki thijaraba sak aduna maram oiraga mahak nongbuta phongdokpa ngamkhidi college loiraba matungda mahak yumda hannaba tawrami adubu mahakna lambi ado yamna sengna uramde aduna maram oraga mahakna mahaki anok ado amuka upsalli mahakna anok hek upsanbaga punam ado sengna uba horakhi maramdi hojik mahak hana leramba phibam aduda hanjalami haibadi mahak yamna thijalami amasung mamit ado ningthina uramde lambida lakpada mahaki mamanabi jiang thengnarami mahakna jiangga wari sanabada jiangna yamna ngaktuna ai nang kanano masak khangde hairamlaga mahak mapham adudagi yamna thuna chatki pumnamak ase tabda mahak yamna chamamnarami aduna mahaki sak ado mahakna mobile da yengjarami masagi sak ado mobile da urubada mahak yamna ngaklami maramdi mahak hana gumna thijalami yu mathawa yamna nungairamde
ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯨ ꯕꯥꯔ ꯑꯃꯗ ꯂꯩꯔꯝꯃꯤ, ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯣ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯪ ꯌꯨ ꯅꯠꯇ꯭ꯔꯣ? ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕ?" ꯃꯐꯝ ꯑꯗꯨꯗ ꯖꯣꯕꯨ ꯎꯔꯒ ꯌꯨꯅ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯝꯂꯝꯃꯤ, "ꯑꯩ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯇꯧꯏ." ꯃꯇꯥꯡ ꯑꯗꯨꯗ ꯕꯥꯔ ꯃꯄꯨ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯒ ꯖꯣꯕꯨ ꯌꯨꯒꯤ ꯃꯃꯥꯡꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯏ꯫ "ꯃꯍꯥꯛ ꯑꯁꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯦꯝꯄ꯭ꯂꯣꯌꯤꯅꯤ." ꯃꯗꯨ ꯇꯥꯕꯗ ꯌꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯗ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯌꯨ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, "ꯌꯨ, ꯅꯪ ꯍꯌꯦꯡꯗꯒꯤ ꯅꯨꯡꯇꯤꯒꯤ ꯐꯖꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯖꯕ ꯑꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯐꯥꯎꯕ ꯈꯛꯇꯪ ꯂꯩꯒꯅꯤ꯫ ꯄꯨꯡ 12 ꯐꯥꯔꯕ ꯃꯇꯨꯡꯗ ꯅꯪ ꯍꯥꯟꯅꯒꯨꯝꯅ ꯊꯤꯖꯤꯟꯈꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯖꯤꯛ ꯑꯁꯦ ꯊꯥ ꯑꯃ ꯆꯨꯞꯅ ꯇꯧꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯪꯒꯤ ꯐꯖꯔꯕ ꯁꯛ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯂꯧꯖꯍꯧ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯨꯅ ꯃꯤꯡꯁꯦꯟ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯂꯦꯖꯇ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 30 ꯄꯨꯡ 3ꯗ ꯃꯥꯛꯁ ꯕꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯒꯅꯤ ꯍꯥꯏꯅ ꯑꯦꯅꯥꯎꯟꯁꯃꯦꯟ ꯇꯧꯔꯝꯃꯤ꯫ ꯃꯥꯛꯁ ꯕꯣꯜ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯃꯌꯥꯝ ꯃꯥꯏꯗ ꯃꯥꯛꯁ ꯎꯞꯇꯨꯅ ꯀꯄꯜ ꯗꯥꯟꯁ ꯇꯧꯃꯤꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯨ ꯑꯃꯁꯨꯡ ꯖ꯭ꯌꯥꯡ ꯀꯣꯂꯦꯖ ꯀꯦꯟꯇꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯥ ꯈꯔ ꯆꯪꯁꯤꯜꯂꯛꯑꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒꯤ ꯗꯥꯟꯁ ꯀꯄꯜ ꯑꯣꯏꯅꯕ ꯃꯉꯣꯟꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯩꯅꯗꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯦꯟꯈꯤ꯫ ꯁꯣꯝꯗ ꯖꯣꯅ ꯇꯨꯜ ꯈꯔ ꯄꯥꯏꯗꯨꯅ ꯀꯣꯔꯤꯗꯣꯔ ꯔꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯁꯣꯝꯗ ꯌꯨꯁꯨ ꯆꯦꯟꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯃꯤꯠ ꯆꯥꯟꯅꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯌꯨ ꯏꯀꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯨ ꯕꯥꯔ ꯑꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯣ ꯆꯪꯁꯤꯜꯂꯛꯑꯒ ꯌꯨꯗ ꯍꯥꯏꯔꯝꯃꯤ, "ꯀꯣꯂꯦꯖꯀꯤ ꯐꯪꯁꯟ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯅꯕ ꯅꯨꯄꯤ ꯑꯃ ꯗꯔꯀꯥꯔ ꯂꯩ, ꯑꯃꯁꯨꯡ ꯑꯩ ꯗꯥꯟꯁ ꯇꯧꯕꯁꯨ ꯍꯩꯇꯦ, ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯗꯥꯟꯁ ꯇꯧꯕ ꯇꯝꯕꯤꯌꯨ." ꯃꯗꯨ ꯇꯥꯕꯗ ꯌꯨ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯅ ꯖꯣꯕꯨ ꯗꯥꯟꯁ ꯇꯧꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯌꯨꯅ ꯖꯣꯗ ꯍꯪꯂꯝꯃꯤ, "ꯅꯪꯒꯤ ꯗꯥꯟꯁ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯄꯥꯝꯂꯤꯕꯗꯣ ꯀꯅꯥꯅꯣ?" ꯖꯣꯅ ꯈꯨꯝꯂꯝꯃꯤ, "ꯌꯨ." ꯖꯣꯅ ꯈꯪꯂꯝꯗꯦ ꯃꯗꯨꯗꯤ ꯑꯊꯤꯕ ꯌꯨ ꯑꯃꯁꯨꯡ ꯐꯖꯔꯕ ꯌꯨ ꯑꯗꯣ ꯃꯤꯁꯛ ꯑꯃꯠꯇꯅꯤ꯫ ꯖꯣꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, "ꯅꯨꯄꯤ ꯑꯃꯈꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯏꯝꯄ꯭ꯔꯦꯁ ꯇꯧꯒꯅꯤ?" ꯃꯗꯨꯗ ꯌꯨꯅ ꯈꯨꯝꯂꯝꯃꯤ, "ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯀꯅꯥ ꯑꯃꯠꯇꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯗ꯭ꯔꯤ, ꯑꯗꯨꯅ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯩꯒꯨꯝꯕ ꯄꯤꯔꯒ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯒꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯨ ꯀꯣꯂꯦꯖꯇ ꯃꯊꯟꯇ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯖꯣ ꯐ꯭ꯂꯥꯋꯔ ꯕꯨꯀꯦꯠ ꯑꯃ ꯄꯨꯔꯛꯇꯨꯅ ꯌꯨꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯏ꯫ ꯑꯗꯨꯕꯨ ꯌꯨꯅ ꯖꯣꯒꯤ ꯄ꯭ꯔꯣꯄꯣꯖꯜ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯌꯥꯈꯤꯔꯝꯗꯦ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯎꯕꯗ ꯖꯣꯅ, "ꯑꯣꯀꯦ, ꯐꯔꯦ, ꯑꯩ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ" ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯥꯔ ꯃꯅꯨꯡꯗ ꯌꯨꯅ ꯖꯣꯗ ꯍꯪꯂꯝꯃꯤ, "ꯅꯪꯒꯤ ꯂꯚ ꯑꯦꯐꯤꯌꯔ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ?" ꯃꯗꯨꯗ ꯖꯣꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ, "ꯑꯩꯕꯨ ꯔꯤꯖꯦꯛ ꯇꯧꯕꯤꯔꯛꯑꯦ." ꯃꯗꯨꯗ ꯌꯨꯅ ꯈꯨꯝꯂꯛꯏ, "ꯑꯣꯀꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯅꯨꯄꯤꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯍꯩꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯅꯤ, ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ." ꯃꯗꯨ ꯇꯥꯕꯗ ꯖꯣ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯌꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯌꯦꯡꯗꯤ ꯑꯩ ꯃꯉꯣꯟꯗ ꯌꯥꯝꯂꯕ ꯂꯩ ꯈꯨꯗꯣꯜ ꯇꯧꯒꯦ." ꯃꯗꯨꯗ ꯌꯨꯅ ꯍꯥꯏꯔꯛꯏ, "ꯍꯟꯗꯛꯇꯤ ꯅꯪ ꯇꯣꯉꯥꯟꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯌꯦꯡꯉꯨ. ꯑꯩꯅ ꯇꯥꯕꯗ ꯍꯌꯦꯡ ꯌꯨꯗꯣ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯇꯥꯁꯟꯈꯤꯕ ꯊꯣꯛꯂꯒꯗꯤ ꯅꯪꯅ ꯀꯜꯂꯒ ꯃꯍꯥꯛꯄꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯍꯧ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯖ꯭ꯌꯥꯡꯒ ꯂꯣꯏꯅꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯃꯅꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯣꯁꯨ ꯁ꯭ꯋꯤꯃꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯣ ꯖ꯭ꯌꯥꯡꯅ ꯌꯨꯗ ꯇꯝꯂꯝꯃꯤ꯫ ꯌꯨ ꯈꯨꯗꯛꯇ ꯆꯪꯁꯤꯜꯂꯒ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯃꯅꯥꯛꯇ ꯐꯝꯂꯨꯏ꯫ ꯖꯣꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯨꯅ ꯖꯣꯗ ꯍꯥꯏ ꯍꯥꯏꯔꯝꯂꯒ ꯊꯑꯣꯏꯅꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯣꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯌꯨꯕꯨ ꯀꯟꯕꯤꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯃꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯅꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯄꯥꯛ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯄꯥꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯖꯣꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ, ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯖꯣꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯖꯣ ꯑꯃꯁꯨꯡ ꯌꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯕꯨ ꯏꯀꯥꯏꯕ ꯄꯤꯅꯤꯡꯉꯝꯃꯤ꯫ ꯅꯣꯡꯃ ꯑꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯇꯥꯒꯦ ꯇꯧꯔꯝꯃꯤ꯫ ꯌꯨ ꯌꯥꯝꯅ ꯌꯥꯡꯅ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯇꯟꯖꯥ ꯑꯗꯣ ꯄꯥꯛꯅ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯌꯥꯝꯅ ꯂꯣꯟꯅ ꯏꯟꯅꯔꯝꯃꯤ꯫ ꯌꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯄꯥꯛꯅ ꯌꯥꯝꯅ ꯂꯣꯟꯅ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯃꯍꯥꯛꯄꯨ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯛꯀꯤ ꯃꯃꯤꯠꯃꯛꯅ ꯌꯨꯕꯨ ꯍꯥꯟꯅꯒꯤ ꯑꯊꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯍꯟꯖꯟꯕ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫
Nongma ama Yu amasung Jo classroom da phamlaga wari sanaduna leirami. Numidang wairamgi pung 6 tasalakpana Yu yamna tuna classroom dagi chenthokhi. Adubu laibak thibadi park na thong ado mapalom dagi lonsan birami. Madu ubada Yu yamna matha sarami amasung mahaki mamanabi Jiang da phone tawduna hairami. Mamanabi Jiang di mahaki maramda wari loina khanglami. Aduna mahak yamna thuna chenduna mafam aduda yausalaknaba honarakhi. Yu gi tension adu ubada Jo manakta changsilai. Yu na Jo da hairami engonda yenglakanu asumna hairamlaga mahak onthoktuna leikhi. Tanja aduda Jiang mafam aduda yausalai amasung thong adu hangtoklaga Jo bu mafam dudagi puthokhi. Kona thangda Jiang amasung Yu mapan thokminakhi. Handaki matang asimadi Jo na Yu gi maramda karimata khangamde. Asumna tapna tha ama phajalakhi. Ngasi college ki freshers function su leirami amasung Yu gi phajaraba saktam adugisu aroiba numit oirami. Somda mipum khudimak function adugi damakta sem saduna leirami. Makhoi college function ado nungthin gi pung 3 adwai oirami. Maram aduna Yu su yamna harau na function adugi damakta losilami. Somda park na function ado pung 6 ta haunaba honarami. Aduna mahak tumina laklaga function gi stage ado intharami. Upai leitadana organizer singna function ado numidang wairamgi pung 8 ta postpone tawkhi. Pawadu tabda Yu yamna tension da leirami. Jiang na Yu da thimjilami mahak na hairami. Nahakpu thamoi sena nungsijaba misak amana nahaki phajaraba natraga thiraba sak ado yengadaba nati. Jiang na phana themjanaba honarabasu Yu yakiramdi. Mahak function ado yauraroi haina hairami. Jiang na hairai function adudi akhoi face mask uptoisidi. Mathangi sinda face mask uptuna Jo amasung Yu dance tawminarami. Jo na Yu da wari sarami adubu Yu di yamna pakhalami. Tanja aduda park mafam aduda yausalaga microphone mamangda best couple dancer announce tawrami. Mahakna best couple dancer ado Yu amasung Jo na tare haiduna mayam mamangda announce tawrami amasung stage ta kokholami. Park na makhatana lauthoklami madudi Yu hairiba nupi ase akhoigi college ki khwaidagi phajaraba nupi amani. Aduna haujikti mahaki face mask ado lauthoklaga mahaki phajaraba saktam ado mayam mamangda utnaba haijarami. Wafam adu tabada Yu yamna pakhalami. Maramdi mahakna phajagadaba matam ado loisinkhare. Ikhang khangaudana park na Yu gi face mask ado lauthokhi. Function aduda tiliba mipum khudimakna mahaki saktam ado ubada yamna ngaknarami. Jo nasu Yu bu yamna munna yenglami amasung mahaki saktam ado ubada asukimatik ngaklami. Jo mahaki saktam ado ubada thajaramde. Yu function mafam adudagi kaptuna chenkhi. Jo na Yu gi tung induna yamna kanna tanarami adubu Yu bu thiba phangkhide. Numit adugi Yu gi nungdangi manglanda phajaraba Yu thoklaaga mangonda hairami nangi phajagadaba matam ado haukhre haujiti tha ama phare. Maduda Yu na request torami aibu nongma ama khaktaga pibiyu. Wafam adu tabada mang aduda hairai phajaraba sak haibase nongma soidana thijalakhigani. Phajaba adugi mapana phangba marup ama sung nungsinabadi kuina khangloi. Kuina khangadabadi phajaraba thamoi aduni. Asumna hairamlaga mangda thoklagiba nupi adu mangki. Yu na college adubu amasung mafam adubu su thadoklaga chatkirami. Somdana Jo na Yu bu mafam khudimakta thikirami adubu thiba phangkhide. Tasengna Jo na Yu bu yamna thamoi sengna nungsirami. Mahakna Yu bu yamna miss tawrami. Nongma Jo phamungdagi haugatlaga makhoina leiramba bar manakta chatlui. Mafam aduda Yu hui kharada machinja pijaduna leiba thengnarami. Madu ubada Jo na yam thuna changsallaga Yu da hairami. Yu nang aigi wafam ase loiba phawba tabigadra. Aina nangbu ahanba thengnaba numitta nangi perfume manam ado aina khangki. Amasung nangi namit adugi saktam aigi thamoida taki. Aina nangbu ahanba ujabada thamoi sengna nungsijakhi. Tielaba matam asida aina khwaidagi nungaijakhiba amasung nungsikhibadi phajaraba Yu duga loinabado nati. Nanga tielaba matam aduda barda nangi phajaraba thamoiduga loinakibaduni. Akhoi anina bar manungda amaga awa ana share tawminakhiba amasung pukmen pawminakhiba mikup aduni. Aina nangi phajaraba amasung athiba sak ado nongmata yengninglude. Aina nangi thamoidu khaktani nungsijakhiba. I love you. Nupi aduna onthorakpada Yu gi mamanabi Jiang oiduna leirami. Jiang na hairai Yu di college anobada transfer chatkare. Masiga loinana Jiang na Jo da Yu gi anoba college adugi address su takpirami. Hojikti Jo su haiba college tu makta transfer lorami.
Classroom da yu mathanta phamduna lairi paaduna leirinaida mafam aduda Jo changsalaaga phammi. Aduga mangonda hanglammi ai mafam asida phamba yabro. Mafam aduda Jobu ubada yu asuki matik ngaklammi amasung haraurami. Asumna tapna makhoi ani yamna naksilakhi. Chahi khara leiraga yuna mahaki punchi wari ama irammi amasung Joda utlammi. Mahaki wari adu paraga Jona yuda hanglammi. Yu kona thangda phajakhibra phajakhidabra. Maduda yuna khumlai tasengna yuna darka laikhibadi phajaba sak adu natte confident aduni. Kona thangda misak amkhak changlai maduda ulaga yuna hairami masi aigi boyfriend ni. Asumna hairaga film ase matang asida losinki. Okay viewers, matang asida ngasigi aigi film explanation su losinjarage. Mayamna video asibu nungsibiradi like, share amasung comment tawbirau amasung aigi channel asibu subscribe tawdabsingna subscribe tawsanbiu. Film explanation ase kuina sangna gap lay haiduna mayamna waro biganu. Ngasigidi matang asida tensinjarage pumnamakna yaifare.